Manipur Gender Policy Lisinganiga Kungamatoi mapung fana chatnahanbada Kunai asigi meeyam pumnamakna angamba thoudang louduna hotnaminasi haina Social Welfare Director Ngangom Uttamna phongdokre. Wafam asi urgent need of gender policy in Manipur haiba wafam da yumpham oidana North AOC da laiba Hotel Classic Royal Holder Women Action for Development WAD na sinduna ngasi pangthokiba consultation thoramda saruk yaduna phongdokhibani. Thoramadada Manipur State Commission for Women ki Chairperson Salam Alka, Manipur Male ki Executive Editor Ibungo Chaubi, Manipur University Economics Department of Professor Chinglen Maisnam, DM College of Arts ki Principal Professor CH Silaramani, Ward ki Secretary M Sobita Yauna, Tongan by NGO ki Representative Singh Amade Research Scholar Singh na sarupya ke. Makhatana Director na Phongdok Kibada, Manipur the Gender Policy Lisinganiga Supna Kungamatoi Draft Thoudang Committee Semdana Tanka Kayarak Nainaduna Kanaba Hore. Policy Sida Yaudaba Awat Apa Labor Kudingmak, Kunayasigi Mahirate Naha Ahal Pumnamakna, Mari Lainaba Department Amadi Starasigi Ladiba, Women Commission da Suggestion Tobirak Payagani. Nupanupi Thongmanaba Kunayamaki Pandamda, Langaki Maike de Gisu, Tongan ba Paikat from Tokba Tabak Thoram Kaya Leptana, Changsilakli. Masida natana draft policy asi chatnaba haudrabaso starasigi oina haukiba mamang chahidagi gender responsive budgeting semduna department khudingi gender budget cell hangduna thabak pai khatpa haukrabani asigumba khongthang asina tongan ba scheme singna khunai asigi nupa amadi nupi singda piriba khudong chaba sing kayam khetna na fanghali fangande haibana chingba kayasu khanghanba ngamlagani thajai Amaromda Laibakasigi Prime Minister na Anoba Amadi Tunglamchat ki Chawkhat Khongthangda Awang Nongpok State Singasina Achoba Thoudang Laurakani Haibagi Thazaba Thamduna Khongthang Kaya Leptana Changsilakli Maram asina Aikoi Khudingmak na Lawfom Thokpa Thoudang Lauduna Laibak asina Thamlakliba Thazaba Sing asi Oithokpa Ngamnaba Punna Hotnaminasi Loinana Draft Thouduna Ladiba Policy asida Skill Development Employment Generation amadi Entrepreneurship ki Oiba Wafam Kaya so Hapchinduna Nainaba Mathautai Haina Khali Akang ahi singna saruk yaduna ngasi pangthokliba consultation asina draft policy asi mapung fanbada kanaba kaya soidina piragani thajai amadi policy asi mapung fana chatnahanbada aikoi khudingmakna lawfom thokpa thoudang louduna hotnaminasi aiba wafam sing thamduna mahakna makhata ki Gender policy aina laabanina nupigi nupagi transgender gi jisu sigi maramda joi khajiktang thamjage hojik siamna burning oiriba yang lauba topic ama oiribani masi 2013 da Supreme Court na magi order ama taraga transgender gi maramda recommendation mayam ama pigi masi state India gi state mayam si da masi loina thabak to on thon haigi basi mapung phana on thokpa ngamdabagi hoje contempt state laga Supreme Court ta leiribani Manipur gi oiba kharadi tawgre ministry na kharadi tawgre adubu high river recommendation si 100% oidri madu department me am hujikan no honari kaino di social welfare khaktang natte masida changi je health department education department sports law department me amama mari leinarakpanina masigi potsima koina hujik si kanna ngarang da su koi meeting tawi